Christmas season na lakpa asida Tamenglongbu afabalomda lamjingbinabagi wakhalonda semkiba furup Tamenglong beacons na lakliba December 16, 2023 da Tamenglong Christmas Marathon 2023 langthokadori Manipurda irangna tangdu leitaba khangdana leiribasingda Christmas ki nungsi paujel pibaga loinana chathagadori Manipurgi irangna maram oiduna kumsi state level orange festival pangthok loidabana Orange growers singna chahi chupa thorang tawrapa asi arembada tagadabagi phibamda leibana Christmas marathon gi khudong chaba asi lauduna Orange Sale Mela Apollo Ground da chathaningai organizing committee na sem sare Amaromda Christmas Marathon 2023 asina Tamenglongda leiba singbu hakcheng phana leihannaba naharol singbu maya kaba nesa drugsdagi lapna leihannaba ahan naha khaidana daily exercise ki hainabi asi lehannabasu organizing committee singi pandam amani Christmas marathon asi category mari khaidoklaga chengadori madudi chahi nifugi makhada leibasing amadi nifu mathoi dagi mathakta leiba nupi nupa category tungan na chengani masida winner gi mana pibata natana khwaidagi ahan amadi angang chenbagi manasu pigadori Tamenglong Christmas Marathon 2023 numit asida Christmas extravaganza night chu leigani Fedok hendokna Christmas Carol, Christmas Gospel Tips, stand-up comedy na singbasu chathagani. Christmas Marathon asibu Tamenglongdagi mapalamda leiruba singna laktuna Tamenglongbu hakcheng phana leiba district ama oinabagi pandam asibu pukning thogatpa oina saruk yanaba laknagadori Tamenglong district ta ahanba oina midday meal scheme bu yengsinnaba midday meal monitoring mobile apps Deputy Commissioner Tamenglong Dr. L. Angsim Dangsawa IAS na November 18, 2023 da launch tokre District Administration Tamenglong na midday meal monitoring mobile apps launch tokiba adu satra singbu hakchangda kanabadaba chinjak pibiribra kayam toina pibage amadi school dagi thonglaga pijaribra natraga sajik pibiribra haibana chingba yengsinnaba apps adu semkhibani Deputy Commissioner Tamenglong na haikibada chatkhiba tha kharagi mamangda mahakna midday meal scheme gi maramda survey tawba matamda school gi headmaster kharana chak thongdabida cheng dal alu oina Satra singda yenthok lamba thengnakhi school kharana sajik piramba thengnakhi haina phongdokhi matam aduda mahakna scheme asi fajana implement tawnaba thabak ama tawba darkar tai haina khanduna apps asi semkhibani haina phongdokhi Satra singbu aphaba chinjak pijaningai midday meal asi school da thongduna pijaba yamna darkar tai angang singda chinjak na maram oiduna hakchang soklabadi makhoigi mahei tambada akaiba kaya lakpayai school kharagi headmaster sing fan watpana maram oiduna makhoigi sen puthoktuna angang singda chak pija tuna lei makhoi mayambu thagatli haina DC Tamenglong na phongdokhi midday meal monitoring mobile apps asina Tamenglong district da scheme asibu phajana monitor tawba ngamlagani haina thajaba phongdokhi Mobile app asi midday meal activity mayam monitor tawnaba school principal amadi headmaster singda numit khuding update tawnaba hairagani haina DC Tamenglong na phongdokhi Midday meal monitoring mobile apps launch tawba numit aduda Tamenglong district ki sub divisional officer sing chief executive officer ADC Tamenglong Journal Education Officer Tamenglong Chief Medical Officer Tamenglong amadi atay district level officers sing yaukhi Horticulture and Soil Conservation Tamenglong amadi nonena chatkhiba November 21 da Mission for Integrated Development of Horticulture MIDH 2023-24 gi makhada ningtham thada thanaba mahai marong singgi maru marang yenthokpagi thoram pangthokre thoram aduda Christian Home ADM Tamenglong na chief guest amadi D Maidinbui SDO Tamenglong na guest of honor oihi namit aduda PMKSY 2023 gi seminar Sustainable Water Use and Crop Management in Horticulture Crops haiba topic ta chathakhi